ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯇꯔꯥꯒꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯃꯤꯔꯦꯞ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯑꯃꯗꯤ ꯊꯣꯡꯒꯥꯟꯗ ꯕꯣꯝ ꯊꯝꯂꯝꯂꯦ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯇꯥꯡꯗ ꯇꯣꯝꯇꯤꯚꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯇꯤ.ꯑꯩꯆ. ꯗꯦꯕꯥꯅꯟꯗꯒꯤ ꯃꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ 6-7 ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯈꯤꯕ ꯂꯩꯇꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯇꯤ.ꯑꯩꯆ. ꯗꯦꯕꯥꯅꯟꯗꯒꯤ ꯂꯩꯀꯥꯏ ꯑꯣꯏꯔꯤꯕ ꯇꯤꯌꯥꯡꯕꯩ ꯍꯨꯗ꯭ꯔꯣꯝ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯅꯥ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕ ꯁꯦꯡꯗꯣꯛꯄꯤꯅꯕ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ꯫ ꯆꯩꯔꯛꯁꯤꯗ ꯉꯁꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯦꯝ.ꯗꯤ. ꯅꯁꯤꯔꯨꯗꯤꯟ ꯑꯦꯂꯥꯏꯁ ꯕꯣꯕꯣꯏꯒꯤ ꯒꯦꯠꯇꯁꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ .36ꯒꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯂꯝꯂꯦ꯫ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ A4 ꯁꯥꯏꯖꯒꯤ ꯑꯉꯧꯕ ꯆꯦ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯧꯕ ꯆꯦ ꯑꯗꯨꯗ ꯕꯣꯕꯣꯏ ꯅꯪ ꯂꯥꯛꯂꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ 2022ꯗ ꯚꯣꯠ ꯂꯦꯞꯄ ꯌꯥꯔꯣꯏ, ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯋꯥꯔꯅꯤꯡꯅꯤ, ꯃꯊꯪꯗ ꯂꯦꯝꯅ ꯊꯥꯔꯣꯏ, ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯏꯔꯝꯈꯤ꯫ ꯇꯨꯡꯗ ꯕꯣꯝ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯑꯦꯛꯁꯄꯥꯔꯠꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯃꯁꯨꯡ ꯕꯣꯝ ꯊꯝꯂꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫